ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯥ! ꯏꯃꯥ! ꯂꯥꯛꯑꯣꯕ! ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯏꯃꯥ? ꯁꯅꯥꯍꯟꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯦ ꯆꯠꯂꯁꯤ꯫ ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟ ꯑꯩ ꯋꯥꯅ ꯍꯜꯂꯛꯑꯒ ꯆꯥꯛꯃꯨꯛ ꯊꯣꯡꯕꯗꯣ ꯑꯩ ꯋꯥꯅꯤꯌꯦ ꯏꯃꯥ꯫ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯦꯡꯒꯗꯧꯅꯤ꯫ ꯂꯩꯗꯧꯔꯤ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯒꯤꯗꯤ ꯏꯈꯨꯔꯥꯏꯇꯣꯟꯁꯤꯡꯗꯣ ꯃꯣꯏꯒꯤ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯄꯣꯠ ꯇꯝꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅꯒꯤꯗꯤ ꯗꯈꯤꯅꯥ ꯆꯥꯎꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯣꯏꯅꯁꯨ ꯂꯥꯡꯕ ꯂꯣꯏꯔꯝꯃꯅꯤ꯫ ꯀꯔꯤꯒꯤ ꯃꯧꯅ ꯆꯥꯛ ꯊꯣꯡꯉꯨꯅꯦꯒꯦ? ꯆꯥꯛ ꯊꯣꯡꯅꯕ ꯃꯤꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯥ ꯇꯧꯒꯦ꯫ ꯑꯩ ꯇꯥꯔꯦ ꯕꯥ꯫ ꯂꯩꯃ! ꯇꯥꯔꯕꯣ? ꯂꯩꯃ, ꯅꯪꯕꯨ ꯇꯥꯗ꯭ꯔꯅꯦꯍꯦ? ꯂꯩꯃ ꯏꯪꯅ ꯇꯞꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯐꯖꯕ ꯅꯤꯡꯊꯤꯕ ꯏꯪꯖ ꯇꯞꯆꯕꯗꯤ ꯀꯅꯥꯒꯕꯨ ꯆꯥꯡꯗꯝꯅꯔꯨꯅꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯦꯝꯃꯤ, ꯅꯤꯡꯊꯤꯖꯩ꯫ ꯁꯛꯇꯁꯨꯗ ꯆꯪꯈꯣꯜꯂꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯦꯠꯇꯣꯔꯛꯄꯗꯁꯨ ꯏꯄꯛꯇ ꯄꯛꯆꯕꯅꯤ꯫ ꯉꯥꯡꯊꯣꯔꯛꯄ ꯃꯋꯥꯍꯩꯅ ꯆꯤꯡꯍꯤ ꯆꯝꯄ꯭ꯔꯥꯒꯨꯝ ꯏꯪ ꯂꯥꯎꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯏꯪꯖ ꯇꯞꯆꯕꯤ ꯃꯇꯧ ꯑꯗꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯐꯝꯗꯗꯤ ꯂꯥꯃꯩ ꯆꯥꯛꯄꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯥꯏꯅ? ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯥ? ꯌꯦꯡꯉꯣ, ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯆꯠꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗꯅꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ, ꯈꯪꯉꯤꯗꯅ? ꯕꯦꯝꯃ, ꯊꯦꯝꯕꯤ, ꯂꯥꯎ ꯆꯠꯂꯁꯤ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯊꯦꯝꯕꯤꯅ ꯑꯐꯕꯤ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯆꯦꯒꯤ ꯀꯔꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯨꯒꯦ ꯍꯥꯏꯕꯅꯣ? ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯄꯗ ꯍꯦꯛꯇ ꯂꯩꯔꯛꯀꯦ ꯏꯆꯦ꯫ ꯏꯅꯥꯎ, ꯏꯆꯦꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯍꯟꯗꯛꯇꯤ ꯆꯠꯂꯔꯣꯏꯗ꯫ ꯄꯥꯕꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯍꯣꯏꯗꯦ ꯆꯦ, ꯆꯠꯂꯨꯔꯅꯨ꯫ ꯏꯆꯦꯒꯤꯗꯤ ꯍꯟꯗꯛꯇꯤ ꯀꯅꯥꯅꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯁꯨ ꯂꯥꯛꯇꯦ ꯈꯜꯂꯤꯅꯤ꯫ ꯑꯩꯅꯁꯨ ꯐꯔꯦ ꯏꯆꯦ, ꯄꯣꯠ ꯆꯩ ꯂꯩꯕꯗꯁꯨ ꯁꯦꯜ ꯇꯤꯡꯉꯔꯣꯏ, ꯑꯗꯨꯅ ꯐꯔꯕꯅꯤ ꯏꯆꯦ꯫ ꯊꯦꯝꯕꯤ, ꯂꯥꯛꯑꯣ, ꯌꯥꯔꯦ, ꯊꯦꯡꯈ꯭ꯔꯅꯤꯌꯦ꯫ ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯁꯤ, ꯂꯥꯛꯑꯣꯕ꯫ ꯍꯣꯏ ꯏꯃꯥ, ꯂꯥꯛꯑꯦ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯏꯆꯦꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯔꯣই ꯍꯥꯏꯕꯅꯤꯅ ꯑꯩꯗꯤ ꯆꯠꯀꯗꯕꯅꯤꯅ ꯄꯣꯠ ꯆꯩ ꯈꯔ ꯌꯥꯝꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯨꯔꯒꯦꯀꯣ꯫ ꯑꯗꯣ ꯏꯆꯦ, ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯝꯃꯨꯀꯣ꯫ ꯍꯣꯔꯦꯟ ꯑꯩꯅ ꯋꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯏꯟꯁꯥꯡ ꯍꯥꯎꯇ꯭ꯔꯗꯤ, ꯆꯥꯕ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯑꯁ꯫ ꯏꯆꯦ ꯍꯥꯎꯅ ꯊꯣꯡꯉꯝꯒꯦ, ꯆꯠꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯤ ꯃꯅꯦꯝꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯦꯝꯕꯤ ꯑꯃꯗꯤ ꯂꯩꯃ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯣꯡꯌꯥꯏꯅ ꯊꯦꯝꯕꯤꯗ ꯊꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩꯅꯤ ꯍꯥꯏꯗꯅ ꯇꯞ ꯇꯥꯅ ꯂꯩꯊꯣꯛꯇꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯝꯅꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯣꯡꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯀꯧꯊꯣꯔꯛꯂꯝꯃꯤ꯫ ꯊꯦꯝꯕꯤ, ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯇꯥꯗ? ꯉꯔꯥꯡ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯁꯦꯜꯗꯨ ꯀꯗꯥꯏꯗ ꯂꯩ? ꯄꯤꯔꯛꯎꯁꯤ, ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯆꯠꯂꯗꯕꯅꯤ, ꯊꯦꯡꯈ꯭ꯔꯦ꯫ ꯍꯩꯃ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯍꯩꯃ, ꯉꯔꯥꯡ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡꯗꯨꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯉꯔꯥꯡꯅ ꯁꯤꯖꯤꯟꯅꯕ ꯂꯣꯏꯈ꯭ꯔꯦꯗ꯫ ꯃꯤ ꯆꯥꯛꯀꯧꯕꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯂꯩꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ, ꯀꯣꯟꯕꯨ ꯀꯣꯟꯅꯗꯦ꯫ ꯅꯣꯡꯌꯥꯏ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨ ꯑꯩꯅ ꯃꯤꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯁꯦꯜꯁꯨ ꯅꯠꯇꯕꯁꯤꯗ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯕ? ꯉꯁꯤ ꯊꯕꯛꯀꯤ ꯁꯤꯖꯤꯟꯅꯒꯗꯕ ꯁꯦꯜ ꯑꯗꯨꯕꯨ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥ? ꯍꯩꯃ, ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯃꯈꯣꯏ ꯇꯥꯗꯗ ꯅꯍꯥꯟꯗꯒꯤ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯒꯦ, ꯑꯗꯨꯒ ꯌꯨꯝꯒꯤ ꯄꯣꯠ ꯆꯩ ꯄꯤꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯕꯣ? ꯑꯗꯨꯒꯤ ꯑꯩꯗꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯁꯦꯜꯗꯣ꯫ ꯅꯣꯡꯌꯥꯏ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯌꯥꯝꯅ ꯌꯥꯝꯕ ꯁꯦꯜ꯫ ꯅꯪꯅ ꯐꯅ ꯐꯤ ꯐꯅꯦꯛ ꯂꯩꯒꯦꯔꯥ, ꯆꯥꯛꯀꯧꯕꯗ ꯄꯨꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯂꯩꯁꯤꯟꯕ ꯑꯣꯏꯒꯦꯔꯥ, ꯃꯗꯨ ꯂꯦꯝꯐꯝ ꯁꯣꯏꯗꯅ ꯊꯣꯛꯏ꯫ ꯀꯗꯥꯏ? ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯦ꯫ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯁꯔꯨꯛ ꯁꯦꯜ ꯐꯪꯒꯅꯤ, ꯑꯗꯨꯒ ꯅꯪꯒꯤꯗꯣ ꯂꯩꯔꯤꯅꯕ꯫ ꯀꯗꯥꯏ? ꯄꯨꯊꯣꯔꯛꯎꯁꯨ꯫ ꯀꯔꯤꯅꯣꯗ, ꯃꯤꯅ ꯁꯦꯜꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯁꯦꯜ ꯄꯤꯔꯛꯑꯣ ꯁꯤꯕꯨ
ꯁꯨꯝ ꯇꯧꯔ ꯂꯩ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯅ ꯄꯤꯗꯧꯔꯤꯕꯣ ꯍꯩ ꯁꯦꯜ ꯑꯗꯨ ꯀꯌꯥꯝꯕꯗꯨꯕꯨ ꯅꯪ ꯂꯣꯏꯅ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯣ ꯂꯦꯝꯃꯤ ꯈꯔ ꯂꯦꯝꯃꯤ ꯑꯗꯣ ꯑꯩꯅ ꯅꯥꯗ ꯁꯤꯖꯤꯟꯅꯕ ꯂꯩ ꯃꯆꯥ ꯑꯃ ꯁꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯑꯝꯇ ꯂꯦꯝꯗ꯭ꯔꯦ ꯍꯩ ꯊꯦꯝꯕꯤ ꯅꯪ ꯐꯥꯒꯤꯗꯒꯤꯅꯦ ꯑꯩ ꯇꯞꯅ ꯁꯥꯎꯔꯛꯀꯗꯧꯔꯦ ꯁꯦꯜꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯖꯤꯜꯂꯨꯅ ꯍꯥꯏꯈꯤꯕꯗꯅꯤ ꯑꯗꯨꯁꯨ ꯃꯤꯒꯤ ꯑꯩꯒꯤꯁꯨ ꯅꯠꯇꯕ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯗꯧꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕ ꯁꯦꯜ ꯀꯗꯥꯏ ꯅꯪꯒꯤ ꯉꯔꯥꯡ ꯁꯥꯔꯨꯏ ꯍꯥꯏꯕ ꯁꯅꯥꯗꯣ ꯄꯤꯔꯛꯑꯣ ꯃꯗꯨ ꯀꯥꯏꯔꯒ ꯈꯔ ꯐꯪꯕꯗꯨꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯈꯤꯒꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕ ꯇꯥꯔꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯣꯟꯊꯣꯛꯄ ꯃꯈꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤ ꯋꯥꯐꯝꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯉꯔꯥꯡꯇ ꯁꯥꯖꯕ ꯁꯅꯥꯁꯤꯕꯨ ꯍꯦꯛꯇ ꯀꯥꯏꯕꯤꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯅꯨꯗ ꯀꯣꯟꯅ ꯈꯔ ꯇꯞꯅ ꯁꯤꯡꯂꯒꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯣ ꯅꯣꯡꯌꯥꯏ ꯏ ꯀꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦ ꯉꯁꯤ ꯐꯥꯒꯤꯗꯒꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ ꯉꯁꯤ ꯅꯪꯒꯤ ꯁꯥꯔꯨꯕ ꯁꯅꯥꯗ ꯅꯠꯇꯦ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯔꯛ ꯂꯣꯏꯅ ꯀꯥꯏꯔꯒ ꯍꯧꯖꯤꯛ ꯁꯦꯟꯐꯝ ꯑꯗꯨ ꯁꯥꯒꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨ ꯌꯥꯗ꯭ꯔꯗꯅ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯏꯃꯥꯅ ꯅꯪꯕꯨ ꯄꯥꯝꯅ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯏꯀꯥꯏꯅꯕ ꯁꯨꯒꯣꯞꯅꯕ ꯁꯤꯜꯂꯕ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯩꯃ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯧꯗ ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯌꯦꯡ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯇꯥꯖꯣꯞ ꯆꯠꯂꯕꯗꯤ ꯃꯈꯣꯏ ꯇꯥꯗꯒꯤ ꯃꯥꯏꯈꯨꯅꯕꯅꯤ ꯑꯗꯨꯅ ꯑꯅꯧꯕ ꯁꯅꯥ ꯂꯨꯄꯥ ꯁꯤꯕ ꯍꯥꯏꯕꯁꯦ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯉ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯅ ꯅꯪ ꯁꯦꯜ ꯂꯩꯇ꯭ꯔꯕꯁꯨ ꯃꯤꯉꯣꯟꯗꯒꯤ ꯂꯥꯛꯂꯒ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯈꯔꯗꯨꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯁꯨꯝ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯐꯨꯔꯒ ꯂꯣꯏꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯐꯨꯒꯦ ꯇꯧꯏ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯜꯗ ꯂꯥꯎꯅꯔꯤꯕꯗꯨ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯂꯝꯃꯤ ꯍꯩ ꯀꯔꯤꯅꯣ ꯍꯥ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯏꯃꯨꯡꯁꯤꯗ ꯐꯨꯒꯦ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ ꯅꯪ ꯆꯩ ꯆꯥꯒꯦꯔꯥ ꯍꯥ ꯅꯤꯡꯊꯤꯅ ꯉꯥꯡꯅꯕ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯗꯅ ꯍꯦꯛꯇ ꯇꯧꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯐꯨꯔꯛꯎ ꯍꯥꯏꯕ꯭ꯔോ ꯍꯥ ꯐꯨꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ 이마는 마통 머럼 캉든 빵앙등강 헤이 까리기 마통 머럼 캉다바 하 아이 로이나 캉이 아이 로이나 따 나사이다기 낭가 이모가나 사나리부 와리도 이모스나 실도 포세이 레이 토크레 하이라바디 꼭 또어다나 낭 누빠니 낭나 ngamnaba kari-kari tawrodana adudi nate nupani nga mi matagum hekta nupida khut thabase imadi yade ko imadi yade haribasini oh ima siyauna thembigi misang sanglabani oh ima nang si wakhal otho na taman khijreda ko namona lalibasi ngangi de haijaga hai taningde aina taningde harisini ko wayam na ngangalakan aingonda salo ibima laimagi khudop ama leibado madu kaithu aduga nangidu sizinnaru nongyai makhwanga to metlaga haire ima nang se karamba makhalgi ima laimagi khudop masak leisabadu aduga mai kaithu du yengu thembigi di sanawati magi di mayam ma lei magi di lobadi kai gi ma hai ima na hari sidagi ne wa makha tara anu yari satlu aina haidu taw sima adugumba mising mai kai naibadu tarokanoba ai haina dem is kari haina daba ha nang napam na pusilakiba masapok tabi mangosiro mana lantung silaga kari kana dawri imawo sigi dinya se poklak ka dawri ba angang sigi khangidana nang na haiba yang kiragan ima haige ba nongyai pakhatna mama bu khamsile yari ma to ai dum hairake ima na ngangura haujikti kirini ni ha kau haujima ai gi marks te kauraga lawo sukui ma sidi kawo haujik ma kawo oi ba kau ge ba o tari bro leima tari bro nang bo mapal da mangolom dong da tholong ne tarbo leima tapne ingna mong ha don thoklai kari haige hai ai sil krisili nangi sil ga leilakra sil ki ta piu ai di silam ta leiti ngarang do pabu da masangam de haidana pau tai adugi sil khra leiram budu su pi hi bida ngai sanahan bina madhabak yeira gaire imai bi mai bi ma mapanda sil ga thaira da namasi tawni mase ya de ba ai na ya da mi ni ba masi ima hai korokano taning de ni he hai na pam da sil thain na bi leibra ha nati yema pa do yare leima nangi se leitragana nangi khudop la kainom ta piro ai mu thuna sabi ki
ꯈꯣꯏ ꯇꯥꯗ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯏꯃꯥꯅ ꯂꯩꯔꯤꯉꯩꯗ ꯁꯥꯕꯤꯔꯝꯕꯅꯤ ꯃꯆꯥꯒꯤꯗꯃꯛ ꯑꯩꯒꯤꯗꯤ ꯃꯁꯤꯅ ꯏꯃꯥ ꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯊꯦꯝꯕꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯏꯆꯦ ꯏꯆꯦꯒꯤꯗꯤ ꯁꯅꯥꯁꯦ ꯑꯗꯨꯇ ꯉꯥꯏꯔꯦꯀꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯒꯤꯗꯤ ꯌꯥꯝꯅꯕꯨꯗꯤ ꯂꯩ ꯍꯥꯏꯕꯕꯨ ꯑꯗꯣ ꯑꯩꯒꯤꯁꯤ ꯀꯥꯏꯊꯣꯛꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯨꯠꯁꯥꯅꯤ ꯑꯗꯨꯅ ꯏꯆꯦꯒꯤꯗꯨꯗꯤ ꯈꯔꯁꯨ ꯂꯤꯔꯕꯅꯤꯅ ꯂꯩꯇ꯭ꯔꯁꯨ ꯏꯆꯦꯒꯤꯗꯨ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯣ 이제는 싱구 마땀다 나나오기 실러가 농 파독 와이버수 야이제 마니 나시는 나우 농시는 바이시디 마두니 메마 레이마 비토크로 난기도 그이 까나동노 아리브 모으니 난기도디 낭 시다야디 하이라가나 나나우 누비다기냐 우하이라게 핵 농 파독 시우시 템비나 떠리비도 맞다니 사나한 비수망아이리 마모 아톰비부 루나 칸자비니 마쿠짜바 마모니 밤사는 로키바니 ꯃꯃꯧ ꯑꯍꯥꯟꯕꯕꯨ ꯃꯆꯥ ꯄꯣꯛꯇꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯆꯥꯕ ꯃꯃꯧ ꯊꯤꯗꯨꯅ ꯂꯧꯔꯛꯈꯤꯕꯤ ꯃꯃꯧ ꯊꯦꯝꯕꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯏꯕꯗꯒꯤ ꯂꯩꯃ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯇꯥꯗ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯒꯤ ꯊꯕꯛ ꯑꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯥꯗꯅ ꯃꯔꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏ ꯑꯗꯨꯅ ꯇꯥꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ ꯂꯥꯏꯔꯝꯗꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯃꯥꯅꯁꯨ ꯈꯪꯕꯤꯁꯅꯨ ꯁꯤ ꯄꯨꯔꯣ ꯑꯗꯨꯒ ꯇꯥꯗꯒꯤ ꯑꯆꯤꯟꯕꯗꯣ ꯁꯤꯖꯤꯟꯅꯔꯣ ꯑꯩꯒꯤꯁꯤꯗꯤ ꯆꯥꯃꯔꯛ ꯍꯟꯅ ꯁꯥꯕ ꯌꯥꯏꯗ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕ ꯅꯣꯡꯌꯥꯏꯗ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯝꯃꯤ ꯅꯣꯡꯌꯥꯏꯁꯨ ꯂꯧꯅꯤꯡꯗ ꯂꯧꯔꯝꯃꯤ ꯁꯅꯥꯍꯟꯕꯤ ꯑꯃꯗꯤ ꯊꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯇꯗꯨꯅ ꯃꯤꯠꯆꯤ ꯈꯠꯅꯔꯝꯃꯤ ꯁꯅꯥꯍꯟꯕꯤ ꯑꯐ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤꯗꯅ ꯏꯃꯧꯁꯤꯗꯤ ꯌꯦꯡꯉꯣꯏ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯁꯤꯗꯤ ꯅꯅꯥꯎ ꯅꯨꯄꯤ ꯑꯁꯦ ꯀꯦꯊꯗꯅ ꯃꯁꯨꯝ ꯇꯥ ꯃꯈꯩ ꯆꯠꯍꯟꯁꯤ ꯅꯪꯒꯤꯗꯤ ꯁꯤꯗ ꯏꯃꯥꯒ ꯀꯔꯤꯅꯣꯃ ꯊꯣꯡꯂꯒꯅꯦ ꯍꯥꯎꯅ ꯆꯥꯕꯩꯗꯨꯅꯤ ꯀꯩꯗꯧꯔꯨꯅꯤ ꯆꯥꯛꯀꯧ ꯄꯥꯎꯁꯨ ꯍꯥꯏꯕ ꯂꯥꯛꯇꯦ ꯅꯪ ꯄꯥꯕꯁꯨ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯆꯥꯛꯀꯧꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯁꯤꯗ ꯀꯔꯤꯅꯣ ꯅꯆꯟꯅꯨꯄꯤ ꯆꯥꯛꯀꯧꯗꯧꯔꯤꯁꯦ ꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕꯅ ꯐꯔꯦ ꯅꯪ ꯂꯩꯔꯗꯤ ꯑꯩꯁꯨ ꯀꯣꯝꯃꯦꯗꯅ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ 이봉아 ꯆꯠꯂꯣꯗꯅ ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯅꯤꯗꯣ ꯍꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯌꯥꯏ ꯆꯠꯈꯤꯔꯝꯃꯤ ꯊꯦꯝꯕꯤꯅ ꯃꯅꯦꯝ ꯁꯅꯥꯍꯟꯕꯤꯒꯅ ꯂꯩꯃꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯁꯛꯇꯨꯅ ꯇꯧꯔꯝꯃꯤ ꯂꯩꯃ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯆꯠꯈ꯭ꯔꯦꯗꯅ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯁꯨ ꯌꯦꯡꯉꯣ ꯏꯃꯧ ꯑꯁꯦ ꯃꯁꯥ ꯋꯥꯍꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯅꯪꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯈꯪꯂꯝꯃꯣꯏꯅꯦ ꯁꯦꯁꯦ ꯑꯉꯥꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯪꯉꯦꯗꯅ ꯃꯁꯤꯅ ꯁꯥꯒꯩ ꯀꯟꯒꯗꯧꯔꯤꯕ ꯑꯗꯨꯅ ꯏꯃꯧꯁꯦ ꯁꯣꯏꯕ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯏꯃꯥ ꯌꯥꯔꯦꯕ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯔꯥꯡ ꯂꯩꯔꯛꯄ ꯍꯩꯔꯥꯁꯤꯡꯗꯣ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯑꯗꯨ ꯌꯦꯡꯉꯨꯔꯁꯦꯕ ꯏꯃꯥ ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯒꯤꯗꯤ ꯁꯥꯒꯩ ꯆꯥꯎꯕꯅꯤꯅ ꯏꯈꯨꯔꯥ ꯏꯇꯣꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯨꯡꯗꯕ ꯐꯖꯔꯣꯏꯕ ꯍꯟꯗꯛꯇꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯑꯣꯏꯔꯦ ꯍꯣꯏ ꯂꯥꯛꯑꯣ ꯏꯃꯥꯒ ꯌꯦꯡꯉꯨꯔꯁꯤ ꯌꯦꯡꯉꯣꯏ ꯋꯥꯠꯂꯝꯃꯒꯅ ꯀꯣꯛ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯂꯥꯛꯑꯣ ꯌꯦꯡꯉꯨꯔꯁꯤ ꯊꯦꯝꯕꯤꯅ ꯃꯆꯦꯗ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯀꯣ ꯏꯆꯦꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯈꯔ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯩ ꯊꯦꯝꯕꯤꯌꯥ ꯂꯥꯛꯑꯣꯅꯤ ꯅꯪꯕꯣ ꯑꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯂꯩꯃꯒꯤ ꯃꯄꯥꯝ ꯑꯁꯤ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤꯅ ꯎꯁꯤꯠꯂꯝꯗꯦ ꯃꯧ ꯑꯇꯣꯝꯕꯤ ꯊꯦꯝꯕꯤꯅ ꯋꯥꯍꯩꯗ ꯐꯖꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯜꯂꯒ ꯂꯩꯃꯕꯨ ꯐꯠꯇꯕ ꯇꯥꯍꯟꯕ ꯀꯣꯡꯒꯥꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃꯒꯤ ꯃꯄꯥ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯜꯂꯒ ꯂꯩꯃꯕꯨ ꯐꯠꯇꯕ ꯇꯥꯍꯟꯕꯅ ꯀꯣꯡꯒꯥꯏꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃꯒꯤ ꯃꯄꯥ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯌꯥꯏꯅ ꯇꯞꯅ ꯁꯣꯜꯂꯤ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯇꯣꯝꯕ ꯇꯥꯔꯤꯕ꯭ꯔꯅꯤ ꯅꯪꯕꯣ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯏꯄꯥ ꯋꯥꯍꯩꯒꯤ ꯂꯥꯎꯅꯦ ꯕꯥꯕꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯕꯨ ꯆꯥꯛꯀꯧꯕꯁꯤꯕꯨ ꯍꯌꯦꯡ ꯅꯠꯇ꯭ꯔꯅꯦ ꯑꯇꯣꯝꯕ ꯃꯥꯅꯤ ꯕꯥꯕꯥ ꯍꯩ ꯅꯆꯦꯗꯣ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯕꯤꯗ꯭ꯔꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯅꯕ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯁꯣꯅꯦ ꯅꯆꯦꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯅꯤ ꯍꯣꯏ ꯕꯥꯕꯥ ꯑꯩ ꯍꯧꯖꯤꯛꯇ ꯆꯠꯂꯒꯦ ꯆꯠꯂꯨ ꯅꯆꯦꯗꯣ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯏꯃꯨꯡꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕꯗꯨꯁꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯅ ꯉꯥꯡꯖꯕ ꯉꯝꯖꯗꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤꯅꯦ ꯅꯆꯦꯗꯣ
ꯆꯠꯂꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯨꯔꯣ ꯍꯣꯏ ꯕꯥꯕꯥ ꯑꯗꯨꯗꯤ ꯑꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯇꯣꯝꯕ ꯃꯁꯤꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯃꯈꯨꯠꯇ ꯀ꯭ꯋꯥ ꯃꯔꯨ ꯃꯅꯥ ꯈꯔꯒ ꯄꯥꯏꯗꯨꯅ ꯂꯥ ꯑꯃꯗ ꯅꯤꯡꯊꯤꯅ ꯍꯥꯞꯂꯦ ꯍꯥꯏꯔꯒ ꯃꯁꯤꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯗꯨ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯃꯁꯤꯗ ꯈꯨꯔꯨꯝꯂꯝꯃꯤ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯆꯦ ꯉꯟꯇ ꯂꯥꯎꯀꯣ ꯍꯌꯦꯡꯗꯤ ꯂꯥꯛꯀꯦ ꯑꯗꯣ ꯄꯥꯕꯗꯤ ꯀꯝꯗꯧꯔꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯉꯝꯗꯕ ꯏꯆꯦ ꯄꯥꯕꯒꯤ ꯃꯁꯥꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯏꯕꯗꯨꯅꯤ ꯀꯩꯁꯨ ꯐꯒꯠꯄ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯏꯆꯦꯕꯨꯗꯤ ꯆꯥꯛꯀꯧꯕ ꯍꯥꯏꯔꯨꯅꯕ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯥꯔꯛꯏꯕꯅꯤ ꯏꯆꯦ ꯑꯣ ꯐꯔꯦ ꯄꯥꯕꯁꯨ ꯃꯁꯥ ꯊꯨꯅ ꯀꯟꯕ ꯑꯣꯏꯔꯁꯅꯨ ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯗꯤ ꯍꯜꯂꯣ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯇꯣꯝꯕ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯧ ꯑꯇꯣꯝꯕꯤ ꯊꯦꯝꯕꯤꯅ ꯇꯥꯔꯗꯨꯅ ꯃꯅꯦꯝꯗ ꯂꯣꯟꯅ ꯋꯥ ꯇꯝꯁꯤꯜꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯦꯝꯅ ꯁꯥꯎꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯄꯥ ꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯂꯥꯛꯏꯕ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯝꯕꯅꯤ ꯏꯃꯥ ꯏꯁ ꯍꯌꯦꯡꯗ ꯆꯥꯛꯀꯧꯕ ꯉꯥꯏꯔꯀꯥꯟꯁꯤꯗ ꯉꯁꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏ ꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣ ꯌꯥꯔꯣꯏ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯄꯥꯕꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯕꯒ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯗꯣ ꯐꯔꯛ ꯇꯥꯅꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯃꯥ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯆꯠꯂꯒꯨꯝꯒꯦ ꯈꯜꯂꯝꯕꯅꯤ ꯄꯥꯕ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯗꯒꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗꯅ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯆꯠꯅꯤꯡꯉꯛꯏꯕꯅꯤꯅꯦ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯡꯅ ꯄꯣꯠ ꯆꯩꯒ ꯂꯩꯔꯦ ꯇꯧꯕꯁꯤꯗ ꯅꯪ ꯃꯈꯤ ꯂꯥꯡꯉꯤꯕꯅꯦꯕ ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯒꯤ ꯆꯠꯅꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯝꯕꯅꯤ ꯏꯃꯥ ꯌꯥꯔꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯅꯆꯟꯅꯨꯄꯤ ꯆꯥꯛꯀꯧꯅꯤ ꯑꯗꯨꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯒ ꯂꯩꯒꯗꯕꯅꯤ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯄꯥꯝꯗꯒꯤ ꯅꯄꯥ ꯑꯁꯣꯟꯕꯗꯨꯅ ꯀꯔꯤꯕꯨ ꯄꯤꯕꯤꯔꯒꯅꯤꯅ ꯆꯠꯅꯤꯡꯉꯤꯅꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯄꯥꯕ ꯄꯜꯂꯒ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯕꯤꯒꯅꯨ ꯏꯃꯥꯏꯁ ꯃꯄꯥ ꯄꯜꯂꯦꯗꯅ ꯁꯥꯎꯅꯤꯡꯉꯤ ꯃꯥꯜꯂꯦꯅꯦ ꯄꯜꯂꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯏꯕ ꯄꯜꯂꯦ ꯅꯣꯏ ꯅꯄꯥꯗꯣ ꯑꯗꯨꯅ ꯀꯔꯤꯕꯨ ꯄꯤꯕꯤꯔꯒꯅꯤꯗꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯂꯩꯃ ꯇꯥꯕꯗ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯦꯜꯂꯒ ꯍꯥꯏꯔꯛꯏ ꯃꯥ ꯊꯣꯛꯄꯤꯔꯣ ꯑꯩ ꯆꯠꯆꯔꯣꯏꯒꯤ ꯏꯃꯥ ꯂꯩꯃꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯠ ꯄꯦꯜꯂꯗꯨꯅ ꯊꯦꯝꯕꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯑꯐ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯏꯆꯦꯁꯨ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯝꯒꯅꯤ ꯆꯠꯁꯅꯨ ꯏꯃꯥ ꯌꯥꯗꯦ ꯑꯩꯈꯣꯏꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯅ ꯅꯆꯟꯅꯨꯄꯤꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕꯤꯍꯧꯅꯤ ꯏꯆꯥ ꯅꯤꯉꯣꯜ ꯃꯊꯟꯇꯅꯤ ꯃꯕꯨꯡ ꯑꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯌꯥꯔꯤꯕ꯭ꯔꯥꯗꯣ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯏꯆꯦ ꯍꯣꯏꯗꯦ ꯏꯆꯦꯅ ꯗꯈꯤꯅ ꯄꯥꯝꯂꯒꯗꯤ ꯑꯩꯒꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯔꯛꯀꯦ ꯏꯆꯦ ꯆꯥꯛꯀꯧꯕꯗꯣ ꯆꯠꯂꯨꯔꯅꯨ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯂꯩꯊꯣꯛꯑꯣ ꯏꯆꯦ ꯏꯅꯥꯎ ꯏꯆꯦꯗꯤ ꯗꯈꯤꯅ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯏꯅꯥꯎ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯑꯩꯗꯤ ꯄꯥꯕꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯑꯩꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯐꯔꯦ ꯌꯨꯝꯗ ꯃꯤ ꯑꯃꯐꯥꯎ ꯂꯩꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯏꯆꯟꯅꯨꯄꯤꯗꯣ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯦꯝꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯁꯨ ꯏꯆꯦ ꯂꯩꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯔꯅꯤ ꯑꯗꯣ ꯑꯩꯒꯤ ꯌꯨꯕꯤ ꯈꯔ ꯂꯩꯅꯤꯡꯉꯦ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤꯔꯥ ꯑꯦꯔꯥ ꯀꯔꯤꯒꯤ ꯃꯥꯒ ꯆꯠꯇꯧꯔꯤꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯒ ꯀꯣꯛ ꯆꯠꯂ ꯂꯣꯏꯔꯦ ꯊꯦꯝꯕꯤꯅ ꯂꯩꯃꯕꯨ ꯀꯩꯊꯦꯜ ꯆꯠꯁꯤ ꯍꯥꯏꯅ ꯍꯧꯔꯤꯕꯗꯨ ꯊꯑꯣꯏꯅ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯍꯧꯔꯤꯕꯅꯤ ꯀꯩꯊꯦꯜꯗ ꯆꯥꯛꯀꯧꯕꯒꯤ ꯃꯌꯥꯝꯅ ꯂꯥꯡꯕ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯈꯧꯔꯥꯡꯕ ꯄꯣꯛꯍꯟꯒꯤ ꯃꯇꯥꯒꯨꯝ ꯊꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯃꯥ ꯉꯁꯤꯗꯤ ꯄꯣꯠꯆꯩꯁꯨ ꯀꯩꯁꯨ ꯌꯥꯝꯗ꯭ꯔꯦ ꯌꯨꯕꯤ ꯈꯔꯈꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯏꯆꯦꯁꯦ ꯉꯁꯤ ꯀꯩꯊꯦꯜꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯟꯕꯗꯣ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ ꯏꯆꯦꯗꯤ ꯃꯄꯥꯜꯁꯨ ꯊꯣꯛꯇꯦ ꯑꯗꯨꯅ ꯀꯔꯤꯝꯇꯁꯨ ꯎꯔꯝꯃꯔꯣꯏ ꯍꯣꯔꯦꯟ ꯌꯨꯕꯤ ꯂꯩꯕꯗꯨꯁꯨ ꯌꯥꯝꯗꯧꯔꯤꯕꯅꯤꯅ ꯏꯃꯥꯒꯩꯒꯅ ꯄꯨꯔꯛꯄꯗꯣ ꯉꯝꯃꯣꯏ ꯇꯧꯕꯅꯤ ꯏꯆꯦꯗꯤ ꯃꯁꯥꯁꯨ ꯐꯕꯅꯤꯅ ꯏꯆꯦꯅ ꯄꯥꯏꯕꯤꯔꯗꯤ ꯈꯔꯁꯨ ꯐꯔꯦꯗꯅ ꯍꯣꯏ ꯏꯃꯧꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯑꯗꯨꯕꯨꯅꯦ ꯅꯪꯗꯤ ꯑꯔꯨꯝꯕ ꯊꯥꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯏꯃꯥ ꯇꯧꯔꯣꯏꯌꯦ ꯏꯆꯦ ꯂꯥꯎ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯏꯃꯥꯅꯁꯨ ꯌꯥꯔꯦ ꯆꯠꯂꯁꯤ ꯏꯅꯥꯎ ꯑꯩ ꯆꯠꯅꯤꯡꯗꯦꯗ ꯑꯩ ꯂꯩꯍꯧꯔꯒꯦ ꯇꯜꯂꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯃꯄꯥꯜ ꯊꯣꯛꯃꯟꯗ꯭ꯔꯁꯨ ꯉꯥꯎꯋꯦ ꯍꯥꯏꯅꯕꯅꯤꯀꯣ ꯏꯆꯦ ꯃꯄꯥꯜ ꯊꯣꯛꯃꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯁꯤ ꯈꯛꯇꯤ ꯆꯠꯂꯨꯁꯦꯕ ꯌꯦꯡꯉꯨꯅꯤ ꯇꯧꯔꯤꯁꯦ ꯀꯌꯥꯗ
ꯄꯠ ꯍꯩꯈ꯭ꯔꯕꯅꯣ ꯌꯨꯕꯤ ꯃꯌꯥꯝ ꯑꯗꯣ ꯄꯥꯏꯅꯤꯡꯗꯗꯅ ꯀꯗꯔ ꯇꯧꯔꯤꯕꯅꯦ ꯃꯁꯦ ꯍꯩ ꯅꯪꯅ ꯇꯧꯔꯤꯕ ꯅꯇꯥꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯇꯧꯅꯨ ꯀꯣ ꯏꯃꯨꯡꯅ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕꯗꯣ ꯀꯣꯛ ꯆꯠꯂꯨ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯀꯗꯔꯗꯣ ꯇꯧꯔꯛꯀꯅꯨ ꯅꯪꯅ ꯏꯃꯧꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗꯦ ꯑꯔꯨꯝꯕ ꯄꯣꯠ ꯊꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯦꯕ ꯃꯗꯨ ꯅꯪꯅ ꯃꯤꯍꯧꯕꯒꯤ ꯑꯉꯥꯡ ꯑꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯁꯅꯨ ꯐꯠꯇ ꯅꯨꯡꯗꯗꯨ ꯊꯣꯛꯁꯅꯨ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯪꯅ ꯍꯦꯛꯇ ꯆꯠꯂꯔꯣꯏꯗꯅ ꯈꯥꯡꯂꯤꯕꯅꯤꯅꯦ ꯏꯃꯧꯁꯤꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯌꯥꯏꯗꯅ ꯂꯩꯃ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯄꯥ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦꯅꯦ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯂꯩꯃ ꯃꯅꯦꯝꯅ ꯆꯩꯍꯠꯇꯨꯅ ꯉꯥꯡꯕꯤꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯊꯦꯝꯕꯤꯒ ꯄꯨꯟꯅ ꯀꯩꯊꯦꯜ ꯆꯠꯂꯝꯃꯤ ꯇꯤꯜꯂꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯈꯪꯗꯦ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯩꯊꯦꯜ ꯑꯁꯤꯗ ꯇꯤꯜꯂꯕꯒꯨꯝ ꯎꯔꯔꯤ ꯏꯃꯤꯠꯁꯤꯗ ꯀꯅꯥ ꯑꯃꯅ ꯁꯦꯜ ꯌꯥꯝꯅ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯂꯩꯅꯤꯡꯕ ꯃꯈꯩ ꯁꯦꯜ ꯃꯟꯇꯤꯛꯅꯗꯅ ꯂꯩꯔꯤ ꯀꯅꯥ ꯑꯃꯅ ꯂꯩꯅꯤꯡ ꯁꯦꯜꯒꯤ ꯃꯃꯜꯅ ꯋꯥꯡꯃꯟꯈꯤꯗꯨꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯃꯃꯜ ꯉꯥꯡꯅꯔꯤ ꯀꯩꯊꯦꯜ ꯑꯗꯨ ꯃꯤꯅ ಮಿತ್ತ ಸಂಗದಬಗುಂ ತೌರರಿ ಮಯಾಮ ಅದುನ ಲಾಂಗ್ನರಿಬದು ಅತೈ ಕರಿಗಿಸು ನತ್ತಿ ಚಹಿ ಅಮದ ನೋಂಬದ ಥೋಪ ಕುಂಹೈ ಯಾಂಗಗಿ ನಿನಿ ಪಾನ್ಬ ನುಮಿತ್ ಅಸಿನ ಲಾಕ್ಪದ ಸಗೈ ಒನ್ಖ್ರಬಿ ನಿಂಗೋಲ್ಸಿಂಗ್ನ ಮಪಾಮ್ ಲಮ್ದಮ್ಗಿ ಮಬುಂಗ್ ಮೋಪಾಸಿಂಗ್ನ ನುಂಗ್ಸಿನ ಚಾಕೌಜಬ ನುಮಿತ್ ಅದುಗಿದಮಕ್ನಿ ಲೈಮನ ಕೈಥೆಲ್ ಮಯಾಯ್ದುದ ಮಿಯಾಮದು ಊರಗ ಚಪ್ ಲೇಪ್ತುನ ವಾಖಲ್ ಖಂದುನ ಲೈರಮ್ಮಿ ngasi diliba miyam asigi thamoida athoya hen tanabagi wakalonam lairibasi karigino masina karamba nungsiba purakpa ngamgani isagi araiba dudang puduna ipam lamdamda ibong iwang ima ipa singa puna sang saramadang saminaba atuni hena makoi leitabra ngasigi taibang palase tayonare mabung mapa oibagi ꯅꯨꯡꯁꯤ ꯃꯔꯤ ꯅꯠꯇꯕ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯒꯤ ꯂꯝꯖꯦꯜꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯃꯤꯅꯨꯡꯁꯤ ꯋꯥꯅꯔꯛꯏ ꯃꯁꯤꯕꯨ ꯑꯆꯨꯝꯕꯔꯥ ꯊꯦꯝꯕꯤꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣꯁꯦ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯏꯆꯦꯅ ꯑꯃꯨꯛꯇ ꯄꯥꯏꯕꯤꯔꯣꯕ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯅ ꯌꯨꯕꯤ ꯃꯌꯥꯝꯗꯨ ꯂꯩꯃꯗ ꯂꯣꯏꯅ ꯄꯥꯏꯍꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯊꯦꯝꯕꯤ ꯑꯃꯗꯤ ꯃꯅꯦꯝ ꯁꯅꯥꯍꯟꯕꯤꯗꯤ ꯃꯈꯣꯏꯒꯤ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯂꯣꯏꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯤ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯅ ꯍꯩ ꯃꯧꯋꯥ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯂꯣꯏꯔꯗꯤ ꯂꯥꯛꯑꯣꯅꯦ ꯆꯠꯂꯁꯤ ꯑꯩꯁꯨ ꯏꯈꯨꯔꯥꯅ ꯉꯥꯏꯔꯝꯃꯅꯤ ꯊꯦꯡꯉꯅꯤꯅꯦ ꯅꯪꯕꯣ ꯊꯦꯝꯕꯤꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯀꯦꯅ ꯃꯧꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯍꯣꯏ ꯏꯃꯥ ꯂꯣꯏꯔꯦ ꯆꯠꯂꯁꯦ ꯏꯁ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯗꯨꯕꯨꯗꯤ 이ꯈꯨꯠ ꯆꯥꯕ 이모니ꯗꯅ 이마 ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ ꯊꯦꯡꯈ꯭ꯔꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯁꯦ ꯅꯪꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ 이마 ꯄꯥꯏꯕꯤꯔꯒꯦ ꯍꯣꯏ 이마 ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯄꯥꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯍꯩꯃ ꯕꯦꯝꯃ ꯂꯩꯁꯅꯥ ꯅꯪ ꯌꯧꯔꯛꯑꯕꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯑꯍꯣꯏ ꯏꯅꯝꯃ ꯑꯩ ꯌꯧꯔꯛꯑꯦ 이ꯅꯝꯃ ꯑꯩ ꯉꯥꯏꯔꯝꯃꯤꯔꯣ ꯑꯁ ꯊꯦꯡꯉꯝꯃꯅꯤ ꯏꯅꯝꯃꯁꯨ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯏꯅꯝꯃꯗꯤ ꯆꯠꯂꯔꯣꯏꯒꯦ ꯏꯃꯥꯁꯨ ꯏꯅꯥꯎ ꯊꯦꯝꯕꯤꯁꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯗꯩꯗꯤ ꯏꯆꯟꯅꯨꯄꯤ ꯂꯥꯛꯂꯒ ꯄꯨꯟꯅ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯝꯃꯤꯅꯤ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯧꯔꯤꯕ 이ꯅꯝꯃ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄ ꯇꯥꯡꯅ ꯂꯥꯛꯄ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ 이ꯅꯝꯃꯁꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯏꯔꯝꯒꯅꯤ ꯂꯣꯏꯁꯤꯜꯂꯣ ꯆꯠꯂꯣꯕ 이ꯅꯝꯃ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯣꯕ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯑꯩ ꯄꯣꯠ ꯆꯩꯁꯨ ꯀꯔꯤꯝꯇ ꯂꯩꯍꯧꯗ꯭ꯔꯤ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯑꯁ ꯄꯣꯠ ꯆꯩꯒꯤ ꯋꯥꯕꯨ ꯂꯥꯛꯑꯣ 이ꯅꯝꯃ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯁꯤ ꯑꯣꯏꯅ ꯄꯨꯔꯣ ꯂꯥꯛꯑꯣꯕ 이ꯅꯝꯃꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯂꯕꯅꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯅ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯥꯁꯨ 이ꯅꯝꯃꯁꯦ ꯆꯥꯛꯀꯧꯕ ꯆꯠꯍꯟꯈꯤꯗꯦ ꯍꯥꯏꯗꯦꯕ ꯁꯤ ꯑꯣ ꯇꯥꯆꯧ ꯍꯩ ꯕꯦꯝꯃ ꯅꯪ ꯂꯥꯛꯑꯕꯣ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯅ ꯀꯟꯅ ꯀꯧꯔꯤꯕꯗꯨꯕꯣ ꯀꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯇꯥꯆꯧꯅ 이ꯅꯝꯃꯕꯨ ꯆꯥꯛꯀꯧꯕ ꯆꯠꯍꯟꯗ꯭ꯔꯤꯕ ꯍꯩ ꯑꯩꯅ ꯆꯠꯍꯟꯗꯕ ꯅꯠꯇꯦꯅꯦ ꯃꯁꯥꯅ ꯆꯠꯆꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤꯅꯤ ꯇꯥꯆꯧ ꯌꯦꯡꯉꯣ ꯉꯁꯤ ꯅꯆꯟꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯏꯄꯥꯝꯗ ꯆꯠꯂꯒ 이분과 우나라가 짝사람을 싸미나가더리 하이버기 아사다 그야도 농아니 락이바 아두부 이나마수 마기 마욤다 마빠 마오빠 싱낭 아이람가더리바니 마학수 융도기 닝올네 따서
ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯏꯃꯥꯒ ꯏꯅꯝꯃ ꯑꯇꯣꯝꯕꯤꯒꯗꯤ ꯆꯠꯂꯝꯒꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯅꯝꯃꯍꯜꯕꯨꯗꯤ ꯆꯠꯍꯟꯗ꯭ꯔꯤꯕ? ꯕꯦꯝꯃ ꯇꯣꯛꯑꯁꯤ. ꯑꯩꯈꯣꯏꯅ ꯆꯠꯍꯟꯗꯕ ꯅꯠꯇꯤꯌꯦ. ꯏꯅꯝꯃꯅ ꯆꯠꯅꯤꯡꯗꯕꯒꯤꯅꯤ. ꯄꯥꯕꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ. ꯑꯗꯨꯒꯤꯅꯤ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯁꯦ ꯏꯅꯝꯃ ꯆꯠꯂꯔꯣꯏꯒꯦ ꯇꯧꯕꯅꯤ. ꯌꯥꯗꯦ ꯌꯥꯗꯦ. ꯏꯅꯝꯃ ꯆꯠꯀꯗꯕꯅꯤ. ꯃꯥꯃꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯑꯩꯁꯨ ꯍꯪꯕ ꯂꯥꯛꯀꯦ. ꯏꯅꯝꯃ ꯍꯥꯟꯅ ꯇꯥꯆꯧꯗ ꯊꯤꯜꯍꯜꯂꯣ. ꯑꯗꯨꯒ ꯍꯣꯔꯦꯟꯗꯣ ꯑꯩ ꯂꯥꯛꯀꯦ ꯏꯅꯝꯃ. ꯁꯤ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯣ ꯂꯥꯛꯑꯣꯕ. ꯏꯅꯝꯃ ꯊꯦꯡꯒꯅꯤ ꯂꯥꯛꯑꯣ ꯉꯥꯏꯔꯝꯃꯅꯤꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯃꯕꯨ ꯂꯩꯁꯅꯥꯅ ꯄꯨꯁꯤꯜꯂꯤ. ꯑꯗꯨꯒ ꯅꯤꯡꯊꯤꯔꯕ ꯃꯩꯇꯩꯒꯤ ꯐꯤꯖꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯍꯜꯂꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯍꯩ ꯂꯩ ꯃꯌꯥꯝ ꯑꯗꯨ ꯃꯅꯝꯃꯗ ꯄꯨꯍꯟꯗꯨꯅ ꯃꯕꯨꯡ ꯑꯗꯨꯒ ꯅꯝꯗꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ. ꯂꯩꯃ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯁꯣꯟꯕ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯧꯄꯥꯗꯨ ꯎꯕꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ. ꯕꯥꯕꯥ ꯑꯩ ꯂꯥꯛꯏ ꯕꯥꯕꯥ. ꯕꯥꯕꯥ ꯏꯆꯦ ꯂꯥꯛꯏ. ꯏꯆꯦ ꯂꯥꯛꯑꯣ ꯆꯪꯉꯣ. 이번에 ꯊꯤꯜꯂꯩꯔꯣ ꯏꯆꯦ. 이번 ꯂꯥꯛꯑꯣ ꯆꯪꯉꯣ. ꯑꯩꯗꯤ ꯐꯝꯃꯔꯣꯏꯒꯦ ꯇꯣꯝꯕ. ꯌꯨꯝꯗ ꯏꯆꯟꯅꯨꯄꯤꯁꯨ ꯂꯥꯛꯇ ꯂꯩꯍꯧꯔꯤ. ꯑꯗꯨꯗꯤ ꯂꯩꯃ ꯅꯪ ꯂꯩꯍꯧꯔꯣꯀꯣ. ꯑꯩꯁꯨ ꯍꯜꯂꯛꯀꯦ. ꯍꯣꯏ. ꯍꯩ ꯕꯦꯝꯃ ꯅꯪ ꯂꯥꯛꯏꯗꯅ. ꯏꯄꯥꯗꯤ ꯏꯆꯥꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯆꯪꯉꯣ. ꯄꯥꯕꯗꯤ ꯍꯛꯆꯥꯡ ꯈꯔ ꯐꯔꯕ꯭ꯔꯣ? ꯄꯥꯕꯒꯤ ꯍꯛꯆꯥꯡꯗꯤ ꯍꯥꯃꯨꯅꯤ. ꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ. ꯀꯔꯤꯒꯤꯅꯣ ꯄꯣꯠ ꯆꯩ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯂꯤꯕꯗꯤ ꯋꯥꯅꯅꯕ. ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯅ ꯄꯨꯔꯣꯏꯒꯦ ꯌꯥꯗꯦ ꯕꯥꯕꯥ. ꯃꯥꯅ ꯂꯣꯏꯅ ꯍꯥꯞꯄꯛꯏꯅꯤ. ꯐꯔꯦ. ꯍꯩ ꯇꯣꯝꯕ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯣ? ꯕꯥꯕꯥ ꯂꯣꯏꯁꯤꯜꯂꯛꯏ. ꯑꯗꯨꯗꯤ ꯊꯤꯔꯣꯅꯦ ꯅꯆꯦꯒ ꯅꯕꯥꯅꯤ. ꯆꯥꯔꯅꯕ ꯇꯧꯔꯁꯤ. ꯍꯣꯏ ꯕꯥꯕꯥ. ꯏꯆꯦ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯃꯤꯟꯅꯔꯁꯤ. ꯆꯪꯉꯨ ꯕꯦꯝꯃ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣ. ꯍꯣꯏ ꯕꯥꯕꯥ. ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯅꯨꯡꯁꯤꯅꯕ ꯌꯥꯝꯅ ꯁꯤꯡꯂꯦꯝꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯨ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯆꯥꯛꯀꯧꯕ ꯊꯤꯟꯗ꯭ꯔꯤ ꯍꯥꯏꯕ ꯄꯥꯎ ꯂꯣꯟꯅ ꯇꯥꯔꯝꯃꯤ. ꯊꯦꯝꯕꯤꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯃꯅꯦꯝ ꯁꯅꯥꯍꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯂꯝꯃꯤ. ꯍꯩ ꯂꯩꯃ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ? ꯊꯣꯛꯂꯛꯑꯣ. ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ. ꯀꯩꯗꯧꯔꯒꯦ? ꯏꯁ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯥꯏꯅ? ꯅꯪꯕꯨ ꯑꯩ ꯆꯠꯊꯣꯛꯀꯅꯨ ꯅꯆꯟꯅꯨꯄꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯔꯤꯕꯁꯦ? ꯅꯪ ꯅꯄꯥꯝꯗ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯗꯤ ꯅꯄꯥꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉ ꯂꯩꯔꯝꯅꯤ ꯃꯣꯏꯔꯦ. ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ. ꯅꯄꯥꯝꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯅꯪ. ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯆꯠꯆꯔꯣꯏ ꯍꯥꯏꯅ ꯂꯩꯔꯝꯕꯅꯤ. ꯑꯗ ꯌꯥꯔꯦ ꯈꯪꯉꯦꯀꯣ. ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯌꯥꯝ ꯊꯨꯅꯅꯦ ꯆꯠꯄꯤꯈ꯭ꯔꯣ. ꯑꯩꯅꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔో ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯍꯟꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯂꯦꯅ ꯅꯪ ꯉꯛ ꯅꯔꯨ ꯆꯥꯎꯔꯦꯕ ꯅꯪ. ꯏꯆꯦꯗꯤ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯄꯥꯝꯗ ꯆꯠꯂꯒ ꯂꯩꯔꯤꯕꯣꯏꯔꯦ. ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯁꯤꯗ ꯊꯤꯜꯍꯜꯂꯒ ꯌꯥꯝ ꯉꯝꯈ꯭ꯔꯦ. ꯏꯆꯦꯗꯤ ꯌꯥꯝ ꯉꯝꯈ꯭ꯔꯦꯅꯦ. ꯏꯅꯥꯎ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯂꯧꯈꯤꯅꯨ ꯏꯅꯥꯎ. ꯃꯄꯥꯜꯗ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯂꯩꯁꯅꯥꯅ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩꯅꯣ ꯏꯃꯥ ꯏꯅꯝꯃꯗ ꯉꯥꯡꯕꯤ ꯆꯩꯕꯤꯔꯤꯁꯤꯕꯣ? ꯏꯅꯝꯃꯅ ꯆꯠꯆꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ. ꯑꯩꯅ ꯅꯝꯗꯅ ꯆꯠꯍꯜꯂꯤꯕꯅꯤ. ꯍꯥꯏ ꯕꯦꯝꯃ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯃꯥꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯒ ꯀꯔꯤꯒꯤꯅꯣꯕ ꯏꯕꯨꯡꯉꯣꯁꯤ ꯑꯃꯨꯛ ꯊꯤꯜꯍꯜꯂꯒ ꯆꯠꯂꯨꯔꯤꯕꯁꯤꯕꯣ? ꯏꯃꯥ ꯃꯤꯅꯨꯡꯁꯤ ꯑꯝꯇ ꯆꯦꯟꯗ꯭ꯔꯕꯣ? ꯏꯅꯝꯃꯁꯨ ꯅꯤꯡꯉꯣꯜꯅꯤ. ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯗꯕ ꯅꯤꯡꯉꯣꯜ ꯀꯅꯥꯕꯨ ꯂꯩꯔꯝꯒꯗꯒꯦ? ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯔꯁꯤꯐꯥꯎ ꯆꯠꯂꯨꯔꯤꯁꯤꯅꯤ. 이나마 또미는 셋보다는 야라가 까리기 이나마 하나 야지마 나코이는 옌리미 옌도 아이스 노이나 강리부자 이나마세 아이는 남들은 잘랄리버니 하이 베마 낭나 강나버 얌 레이냐 마세 마진 하이 까따라 티버니냐 아이나 하이디 마사 닝라가 마탄나 잣바야 까리기 노바 마나 나봉다 못 틸란나 떠리시보 이마 이나마는 틸란만 나때 아이나 따서우다 하이라가 틸랄리버니 까리기노 이마나 쏙 양 이나마는 옌실리세 아이디 이나마세 아이코이기 뭉기 아와노가이는 뿌나 사룩 야미나락버니 마마 인토코 빰데 닝싱오이마 이나마는 까야다 완사라크리바 누비부 마차 뽑대 하이다나 수마이나 떠비버시부 헝나브라 아이수 안강 야옹지
ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯅꯣꯡꯃꯇ ꯑꯊꯤꯕ ꯋꯥ ꯑꯃꯐꯥꯎ ꯍꯥꯏꯗꯦ꯫ ꯃꯈꯣꯏꯅ ꯀꯔꯝꯕ ꯊꯃꯣꯏꯅꯣ? ꯃꯈꯣꯏꯁꯨ ꯃꯁꯨ ꯐꯪꯅꯤꯡꯂꯝꯃꯣꯏꯗ꯭ꯔꯥ? ꯏꯃꯥꯅ ꯏꯅꯝꯃꯗꯣ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯏꯆꯥꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯃꯥꯅꯤ, ꯑꯆꯨꯝꯕꯅꯤ ꯏꯃꯥ. ꯏꯃꯥꯁꯨ ꯃꯨꯟꯅꯝꯇ ꯈꯟꯊꯕꯤꯌꯨ. ꯏꯅꯝꯃꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯀꯌꯥ ꯌꯥꯝꯅ ꯋꯥꯔꯛꯈꯤꯕ, ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏ ꯀꯥꯏꯗꯅ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯗꯨꯅ ꯍꯣꯠꯅꯔꯛꯈꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯅ ꯏꯅꯝꯃꯕꯨ ꯏꯟꯊꯣꯛꯄꯗꯤ ꯑꯩ ꯄꯥꯝꯗꯦ. ꯉꯁꯤꯁꯦ ꯏꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯎꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯂꯥꯛꯑꯝꯗꯕꯅ ꯍꯦꯟꯅ ꯐꯩ. ꯂꯩꯃꯅ, ꯕꯦꯝꯃ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯐꯠꯇꯦꯅꯦ ꯕꯦꯝꯃ. ꯏꯅꯝꯃ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯦꯟꯗꯦ. ꯑꯗꯨꯒꯤ ꯏꯃꯥ, ꯑꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯔꯣꯏ. ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯈꯣꯡꯊꯥꯕ ꯄꯥꯝꯗꯦ. ꯕꯦꯝꯃ, ꯏꯕꯨꯡ ꯋꯥꯈꯜ ꯇꯥꯔꯦ. ꯏꯕꯨꯡꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯑꯁꯨꯝꯅ ꯊꯣꯛꯍꯟꯗ꯭ꯔꯦ. ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯏꯆꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯏꯕꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯍꯥꯏꯒꯅꯨ ꯏꯕꯦꯝꯃ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯆꯥꯅ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯤ. ꯏꯃꯥ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ. ꯀꯗꯥꯏ ꯂꯩꯃ, ꯂꯥꯎ. ꯏꯃꯥꯅ ꯅꯪꯕꯨ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯇꯅ ꯀꯣꯟꯒꯦ ꯂꯥꯎ. ꯏꯃꯥꯅ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯅ ꯏꯃꯧ ꯑꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛꯅꯅꯤ. ꯆꯨꯝꯃꯤ, ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯃꯃꯤꯠꯇ ꯃꯁꯥ ꯎꯗꯅ ꯂꯩꯔꯤꯕ. ꯑꯩꯅ ꯇꯧꯔꯨꯕꯅ ꯑꯩꯅ ꯐꯪꯕꯅꯤ. ꯃꯁꯥ ꯐꯪꯗꯕ ꯃꯧꯁꯨ ꯃꯧꯅꯦ. ꯃꯁꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ. ꯕꯦꯝꯃ, ꯃꯧ, ꯊꯦꯝꯕꯤ, ꯉꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯕꯁꯤꯡꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯌꯨ. ꯏꯆꯦ, ꯅꯅꯥꯎꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯉꯥꯛꯄꯤꯌꯨ. ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯆꯦ. ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯨ. ꯀꯔꯤꯒꯤ ꯏꯅꯥꯎꯅ ꯂꯥꯜꯂꯨꯅꯤ? ꯂꯥꯟꯗꯦ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ. ꯁꯅꯥꯍꯟꯕꯤꯅ ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ, ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯇꯨꯔꯦꯜꯒꯤ ꯏꯔꯩꯒꯨꯝꯅ ꯇꯥꯎꯗꯨꯅ ꯄꯨꯈꯤꯕ ꯑꯣꯏꯔꯁꯅꯨ. ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯦꯝꯒ ꯃꯃꯧꯁꯤꯡꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯃꯔꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯄ ꯑꯣꯏꯔꯁꯅꯨ. ꯅꯨꯡꯉꯥꯏꯇꯕ ꯐꯠꯇꯕ ꯋꯥꯈꯜ ꯄꯨꯝꯕ ꯃꯥꯡꯈꯤꯕ ꯑꯣꯏꯔꯁꯅꯨ. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ.